ꯁꯨꯐꯝ ꯃꯐꯝꯁꯨ ꯂꯩꯇꯦ ꯉꯥꯎꯕꯗꯤ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯏꯇꯥꯎꯒꯤꯁꯦ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯒ ꯊꯕꯛ ꯐꯪꯍꯧꯗꯕ ꯃꯌꯥꯝ ꯑꯃꯒꯤ ꯄꯨꯟꯐꯝ ꯂꯥꯛꯏꯅ ꯍꯥꯏꯖꯤꯟꯖꯔꯛꯂꯤꯕꯅꯤꯅꯦ ꯏꯇꯥꯎ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯩꯒꯤ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯁꯤꯗ ꯊꯧꯔꯣꯏꯗꯕ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯄꯨꯟꯁꯤꯜꯂꯛꯑꯗꯤ ꯀꯔꯥ 이게가 거기에 그 도시다 살고 얼마 테니스도 이렇게 때 아니 그게 살는 파이잖아 해라 이거 아시기 론 터놓고 야가라 하는 게 론 컨트레 놓고 까오이네 이거 아이디 아이디 이 공통시다 너는 싸가 요런 샤인 거리시 막하다 하이네 베마 마두디 이샤네 이샤고ꯊꯕꯛ ꯄꯤꯖꯕ ꯍꯥꯏꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯋꯥꯀꯤꯡ ꯆꯠꯂꯨꯔꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯜꯂꯔꯅꯤ ꯃꯈꯣꯏꯅ ꯉꯥꯡꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯒꯤ ꯂꯩꯕꯥꯛꯀꯤ ꯏ ꯄꯥꯎꯁꯨ ꯇꯥꯔꯅꯤꯅ ꯂꯩꯇꯦ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯒꯗꯕ ꯊꯕꯛ ꯇꯧꯗꯦ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯃꯇꯦꯛ ꯄꯥꯏ ꯇꯥꯗꯦ ꯊꯧꯅꯥ ꯂꯩꯕꯤ ꯃꯔꯥꯏꯕꯛꯁꯤꯡꯗꯁꯨ ꯀꯔꯤ ꯊꯧꯅꯥ ꯐꯕꯤ ꯀꯌꯥ ꯇꯣꯔꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯕ ꯇꯦꯂꯪꯒꯥꯅꯤ ꯄꯥꯎꯆꯦꯗ ꯌꯥꯎꯏ ꯑꯩꯕꯨ ꯃꯍꯥꯡ ꯇꯥꯗꯨꯅ ꯆꯣꯛꯅꯈ꯭ꯔꯦ ꯏꯇꯥꯎ ꯄꯥꯎꯆꯦꯗꯗꯤ ꯀꯔꯤꯒꯤ ꯃꯩꯇꯩ ꯆꯅꯨ ꯀꯌా ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯌꯨꯛ ꯐꯥꯎꯕꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯊꯥ ꯑꯍꯨꯝ ꯐꯥꯔꯦ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯁꯨ ꯃꯪꯗ ꯈꯣꯒꯤ ꯃꯥꯡꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯄꯥꯎꯆꯦꯗ ꯍꯥꯞꯇꯕ ꯌꯥꯔꯔꯣꯏ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯇꯅ ꯌꯨꯝ ꯃꯩ ꯊꯥꯒꯦ ꯍꯥꯏꯔꯦ ꯀꯅꯥꯁꯨ ꯂꯥꯛꯑꯅꯤ ꯑꯩ ꯀꯣꯛ ꯁꯥꯔꯤꯗꯦꯕ ꯅꯪꯒꯤ ꯀꯟꯆꯥ ꯌꯣꯟꯕꯒꯤ ꯋꯥꯐꯝꯗꯣ ꯑꯁꯣꯛ ꯂꯩꯇ꯭ꯔꯕꯁꯤꯗ ꯑꯩꯕꯨ ꯊꯥꯗꯅꯕꯒꯤ ꯋꯥꯔꯤꯅ ꯑꯩꯕꯨ ꯊꯥꯗꯅꯕꯒꯤ ꯋꯥꯔꯤꯅ ꯏꯆꯥ ꯁꯩꯔꯦꯡꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯗꯕ ꯌꯥꯗꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯕꯨ ꯏꯁꯥ ꯏꯁꯥꯒꯤ ꯅꯨꯄꯤꯕꯨ ꯂꯝꯆꯠ ꯃꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯀꯟꯕ ꯅꯠꯇꯦ ꯀꯥꯗ ꯈꯣꯏ ꯀꯥꯞꯄꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯗꯕ ꯌꯨꯝꯁꯦ ꯃꯌꯥꯝꯅ ꯌꯥꯝꯊꯣꯛꯅꯔꯅꯦ ꯊꯕꯛ ꯏꯕꯦꯝꯃ ꯃꯇꯝꯒꯤ ꯋꯥꯐꯝꯅꯤ ꯁꯨꯝꯗꯧꯕꯅꯤꯀꯣ ꯑꯩꯁꯦ ꯊꯕꯛ ꯐꯪꯃꯟꯗ꯭ꯔꯗꯅ ꯍꯤꯟꯗꯃꯦꯟ ꯑꯣꯏꯔꯤ ꯃꯤꯒꯤ ꯒꯥꯔꯤ ꯆꯦꯟꯕ ꯈꯔ ꯌꯥꯎꯏ ꯍꯤꯡꯅꯅꯤ ꯈꯜꯂꯤ ꯑꯗꯨꯝꯀꯣ ꯅꯣꯡꯃꯗꯤꯅꯦ ꯀꯗꯣꯝꯗꯒꯤꯅꯣ ꯂꯝꯕꯤꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯍꯧꯗꯦ ꯑꯄꯪꯕ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛ ꯎꯐꯟ ꯆꯠꯊꯣꯛꯊꯣꯔꯛꯏ ꯒꯥꯔꯤ ꯍꯦꯛꯇ ꯈꯥꯝꯃꯤ ꯑꯗꯨꯒ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯕ ꯍꯥꯏꯗꯨꯅꯕꯨ ꯒꯥꯔꯤꯗꯨꯕꯨ ꯑꯄꯪꯕ ꯆꯤꯡꯗꯨꯗ ꯖꯔꯥ ꯄꯨꯁꯤꯜꯂꯟꯅꯩ ꯑꯗꯨꯒ ꯃꯤꯠꯁꯦ ꯄꯨꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯕꯁꯤꯅ ꯅꯨꯃꯤꯠ 6 ꯑꯗꯨꯝ ꯇꯧꯔꯦꯗꯅ ꯍꯤꯡꯒꯅꯤꯒ ꯈꯜꯂꯨꯗꯕꯅꯤꯀꯣ ꯑꯗꯨꯅꯦꯀꯣ ꯃꯔꯤꯁꯨꯕꯒꯤꯅꯦ ꯌꯥꯁꯪꯕ ꯃꯇꯨꯡꯗ ꯄꯥꯟꯖꯥ ꯑꯃ ꯆꯥꯕꯗꯨꯅ ꯅꯥꯐꯣꯛꯅꯕ ꯎꯄꯥꯏ ꯈꯔ ꯐꯪꯕꯗꯒꯤꯅꯦ ꯁꯦ ꯃꯨꯡꯗ ꯁꯤꯊꯔꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯏꯟꯅ ꯆꯦꯜꯂꯛꯄꯅꯤ ꯐꯤꯔꯣꯜ ꯆꯣꯠꯅ ꯆꯦꯟꯅ ꯇꯥꯎꯊꯔꯛꯂꯦ ꯑꯗꯨꯕꯨ ꯏꯇꯥꯎ ꯆꯤꯟ ꯅꯥꯁꯤꯅ ꯊꯋꯥꯏ ꯊꯥꯎꯗꯦ ꯌꯨꯝ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯄꯨꯗꯨꯒꯤ ꯏꯃꯨꯡꯗꯨꯅ ꯃꯔꯣꯟ ꯑꯃ ꯇꯛꯈꯠꯂꯛꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ ꯃꯔꯣꯟ ꯑꯃ ꯀꯧꯈꯠꯂꯛꯂꯤꯕ ꯒꯥꯔꯤꯒꯤ ꯊꯕꯛꯁꯤ ꯏꯇꯥꯎ ꯌꯨꯝꯒꯤ ꯑꯉꯥꯡ ꯃꯃꯥꯅꯁꯨ ꯌꯥꯗꯦ ꯇꯣꯛꯇ ꯇꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ ꯀꯔꯤ ꯁꯨꯅꯣꯡꯒꯗꯕ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯏꯇꯥꯎ ꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏ ꯁꯔꯨꯛꯅꯦ ꯁꯦ ꯄꯨꯡ ꯌꯩꯕ꯭ꯔꯥ ꯃꯣꯏꯕꯨꯡ ꯊꯣꯡꯕ ꯑꯃ ꯇꯝꯃꯝꯂꯕꯗꯤ ꯐꯗꯧꯕ ꯍꯤꯡꯕꯒꯤ ꯂꯝꯈꯩꯁꯤꯁꯨ ꯁꯤꯜꯂꯛꯏꯅꯦ ꯏꯇꯥꯎ ꯀꯔꯤꯗꯧꯕꯒꯤꯅꯣꯅꯦ ꯏꯇꯥꯎ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯦ ꯅꯧꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯄ ꯇꯞꯅ ꯂꯤꯁꯤꯜꯂꯛꯄ ꯃꯤꯌꯥꯝꯅ ꯃꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯑꯆꯥ ꯑꯊꯛꯀꯤ ꯆꯥꯛꯊꯨꯝ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯈꯥꯏꯗꯕ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯊꯔꯣꯏ ꯃꯅꯤꯡ ꯀꯠꯄ ꯃꯁꯦꯟ ꯄꯨꯟꯅꯔꯦ
ꯄꯨꯟꯁꯤ ꯍꯤꯡꯅꯕ ꯀꯔꯤꯅꯣ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯇꯕ ꯌꯥꯗꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯏꯇꯥꯎ ꯇꯉꯥꯏ ꯐꯗꯅ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯑꯗꯣ ꯏꯇꯥꯎꯒꯤ ꯏꯕꯦꯝꯃꯗꯤꯅꯦ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤ ꯀꯔꯤ ꯃꯍꯩꯒꯦ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯆꯠꯂꯦ ꯄꯣꯠꯂꯣꯏꯁꯦ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒꯁꯨ ꯏꯁꯩꯁꯨ ꯈꯔ ꯌꯥꯎꯏ ꯑꯗꯨꯅ ꯆꯥꯅꯔꯤꯕꯅꯤꯅꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤꯗꯤ ꯑꯩꯒꯤꯗꯨꯁꯨ ꯏꯁꯩ ꯈꯔ ꯆꯠꯂꯤꯌꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯐꯅ ꯃꯇꯥ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯏ ꯃꯌꯥꯝꯁꯦ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯍꯟꯕꯁꯨ ꯍꯩꯔꯅꯤ ꯑꯗꯨꯒ ꯍꯪꯒꯤ ꯀꯨꯝꯍꯩꯗ ꯏꯁꯩ ꯁꯛꯍꯟꯕꯁꯨ ꯌꯥꯔꯅꯤꯌꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤꯅꯦ ꯏꯇꯥꯎꯀꯣ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯏꯕꯤꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯐꯤꯁꯦ ꯂꯩꯇꯦꯡꯕꯤꯔꯦ ꯍꯥꯏꯔꯒ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯍꯪꯒꯤ ꯖꯒꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯣꯏꯁꯜꯂꯤꯕ ꯃꯤꯌꯥꯝꯗꯨꯗꯒꯤ ꯁꯦꯜ ꯅꯤꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ ꯑꯌꯣ ꯑꯩꯗꯤ ꯃꯣꯏꯔꯥꯡ ꯃꯆꯥꯅꯤ ꯁꯤꯂꯪꯖꯒꯦ ꯂꯥꯛꯄꯅꯤ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯤ ꯁꯟꯕꯨ ꯁꯦꯟꯖꯒꯦ ꯂꯩꯄꯥꯛ ꯇꯧꯖꯒꯦ ꯄꯤꯐꯝ ꯊꯣꯛꯄ ꯑꯋꯥꯃꯜ ꯄꯤꯅꯕꯤꯌꯨ ꯈꯨꯠꯁꯨꯃꯜ ꯂꯥꯏꯕꯨ ꯊꯣꯏꯕ ꯅꯨꯄꯥꯁꯤ ꯈꯦꯟꯗꯦ ꯆꯥꯏꯔꯦꯜ ꯂꯣꯝꯗ ꯂꯣꯏ ꯁꯪꯒꯦ ꯂꯥꯛꯏ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯣꯏꯔꯒꯅ
아니기 강제 아이하고 외랑놈놈 가모. 아이먹에 내 나갔고 뻔포만 뭐 이런 빵 우리 봐 둘이 아니기 말없다 레이바 남당 마시래기 하도디 야없는 남자래까지 아가 신났다에 아이고 금방포이나 뻔포이나 근뭐 좀 깎이고도 나나의 아이들 남자니 빨렘 뻔포 레이tere 찍는 그누원 아마다 홍적 가져라거니 나랑 우리랑 막혀이 뭐랑 그런 영절에게 아누나 함주도 빨렘 뻔포기 민디 나이 꺼놓으려고게 빨렘 뻔포 꺼놓이니 강자하고 있는 아이디 너나의 아이디 꺼놓이니 감마이는 거우제이도 방이모 용놈이 나가버디 나 다봐 홍나이나 nông yai bắt đầu và đơn amon bắt ra nông kiên gồm lên ban thâu mang buồn khiến dùng lòng không tên đưa ngõ đủ nâng ai bắt sắp nông ôi khờ đi thôi lấy cuốn đời ghi lấy đau tên đời đời ghi họ lấy nó bơi lên khơi 어양 남자하고 싱크고 하이보도 아이하 어양 통문하고 마비 마맹기 따브라 아호이 꼴로의 민의 주머니 따져있는 아이 약속 아이니 모양이 통 인통문하고 시나 아이니 이몸 납비 빨란자고 황자덕을 열그래 마비모 쌀이 터지온 아마네 인내나무 쌀이 아마네 복식 화자가 아마네 도로 이번 같이 여자가 아이고 남자만 가다 그러면 사랑이 아이기잖아 사랑이 너무 아우랑 떨어지게 하도 일린 생 기도 난 사랑이 아마 부락래 땅가 사랑 약동 난 사랑이 아도 gatla래 미네바 샤고 미네바 해다우다나 한거라 막국이 그걸 거이니 황전이 보더니 gatla니 그야 역심대로 Sai mama, si minum ni nak saya aku ada kerja lah aku dah siap nak. 기자락 불어나 Sai kinu pani nak apa? 가만히 기자래 이것이 거구나 Nak lagi ba? 신랑적에 나쁘니 신타 아버지 빌어요 나에게 신타 빌으니 싹 자르는 나 아이기 신하 라이스 아이고 이 시간에 누워있어 살있어 사나 그라 터벌네 황제들이 먹고 빨렘 빤통을 탐남바 라이브 한국 장구수 삼진 사진대로 기대 딴 한자락다가 막국이 터벌 황제에 발의 아들이 이놈 말탈산으로 쌀이 비수 공동 깔리군 거 팔아든 쌀아가 신타 나오고 나시기 무엇이 이놈의 가시야 빡한 완이
이야기는 우리 건너 전자와 나라를 건너세요. 성성과 다른 하늘이 빈칸이다. 항진고 너나 애구가 시대 싸우 탁구 권적에 생타하는 엄적에 말해보디 똥 나시 신타 시디 가오레는 산부 셀놓고 산자오 어머니라고 그러니 파도 우루 어두디 양와우 사니까 마시 높은 곳걸 안한거리 산자오 뛰어올랐고 파고 Kita jaga kena. 우루 Jangan 산이 ini 가고 bukan lah kan nanti. 낙나 보나 파고시고 생각을 기대 셀라자로 파리모 나코슈 쌈롱 같은 남자로 나는 니키를 나오고 남자를 기계 빨고 가두디 나빨 같은 애학수 사랑하고는 아주 나르게 Mama, pergi tu mana? Lebar. 아이고 가먹어 뭐야 나못가라 까이를 까이를 이거 까이동에게 쿵탑니 이야 어쩌자 너희고 쿵마쿵 영을 나무 해야리다 까이 하이니 해누니 남기 왕왕누니 영을 파는 마이코 뭐마또 양도 팔에 마도막 Hindari naman kiki mana kung pulang sa tulang mo ang marini na sini yan yung mananido mawag sindi mawumi kikomi kung soy pati ang gili kung soy pati tatagigi mawumi sama ng libong nalo kumagpata kung malaki pata kung patay naman manitay kang kapula matatay na bago 우와 Ui biar mana? Anak mana gitu anak. Jadi tu kan budak hak ini kah? Main black ini kah? Cái khẩm ba này cái khẩm ba đi. Hamba? Khẩm ba thử đi bàn nữa nào. Lagi? Khẩm này mà đi khẩm ba thử đi bàn. Khẩm ba itu sih. Hamba? Ama dia nong ban. Hah? Ama dia nong ban ni. Jalan kiasa, Ruby. Yang walang
어떻게 니 오늘은 왜 시도리비? 아니 수월이 말해 칼로래. 아니 수월이 말해 칼로래. Nên lại phải đi với hình như nhau nè. Riêng